Yung kay thadoptuna relic yamta lajariba singdagi cylinder hurange toramba nupa masa ama phare makhataba pawnga minase Prime Minister na isaw mayok na ripa enegi CM Singh Manipur ke Governor ga wari sana duna mathau taba tengpang pi kane khangan kre Prime Minister Narendra Modi na isaw mayok na riba Assam ke Chief Minister Himanta Biswa Sharma Sikkim ke Chief Minister Prem Singh Tabang amade Manipur ke Governor Ajay Kumar Bala ga wari sana duna pi bayaba support amasung tengpang sing pi kane haina khangan kre Prime Minister na wari sana ki basing aduda Assam amasung Sikkim ke Chief Minister yawno Manipur ke Governor ke maikai dagi isaw na awaban nang liba kaya ki matang mayek seng na khangan ke loina na Prime Minister ki maikai dagi so wafam sing adu lum na lawbaga loina na pi bayaba support amasung tengbang sing pi gani habagi thajaba su pirakibane Assam da hojik phawbagi oina ising isaw amasung landslide na sikhiba megi masing asi punna 13 sukre masig manung da isaw na sikhiba megi masing na tarukni landslide na sikhiba megi masing na mangani Assam State Disaster Management Authority ki maikai dagi hairibana haukiba pung kunmari asigi manungda miyoi amana isingi iraida senthaduna irakna duna sikibani aduga ani di haujuk phawba thiba khangdre Assam da haujuk phawba gi oina district kunithoi da miyoi lakh 5.15 isauna awaba mayokna re masigi manungda miyoi lakh amaga lising marfu mangana tongan relief camp sahunga kunithoi da sangjapam lauduna leidi Manipur ki oina haujuk phawbada isaw mayok nariba migi masing asi punna lising yakai taruka chonga tara taruk yaukhre Imphal East District ki mafam ayamba so isaw mayok nari Sikkim ki oina landslide na army personnel ahum laikhidre army personnel taruk na thiba khangdre thodo asing arang ni thokaba numita Sikkim ki second leba military camp amada landslide na nung lebak na singba kaya na nansinbadagi asiana ki thodo adu thokibane Sikkim ki oina tongan relief camp singda miyoi kaya sangjapam lauduna leiri haidi Sanung da cookie sing san hat ki de haina AR na phongdok khibado cookie sing bo phong na sagat pane haina ikal na phongdorakre Imphal East District ki manung chandop sanung da cookie sing na maitai ki san hat ki de haina Assam Rifles na phongdok khiba wafam ado cookie sing bo kankhat pane haiba sabchana khangre haina iramdam Kanbalop ikalgi advisor El Sanatombi maitai na phongdokre Lamboi khulda leiba ikalgi office ta pangthok ki pawgi mi phamamada ikalgi advisor El Sanatombi maitai na makhata na phongdokibada Haukiba me kuntraga ayuk pung 10 makhairom tabada sanung awang lekai gi lana yum amada leiba Assam Rifles ki post ki meter samarom chalaga masing yamlaba kuki khulai paiba kaya kum tharaklaga nongmai round kiyarom kap tharakhi nongmai makol hekta baga san khar sen thoraki thodo adu uhobot singna san hatpa oigani haina AR da haiki adubo AR na kuki singki manak chaluraga kuki singa san hat ki khudam leite haidra thodo adu uhobo sing aran ba tahan ki amasung sagolmang police ki maikai dagi su san hat ki khudam leite haina thodo adu manamanil naiduna sinki me kuntra da thado ki taret khulme lekai dagi thoksom basanta kawomyoi amagi sanbi ama haujuk phawba hanjilaktre haina thina badagi ikalda sanungi thodoka mari leina bar haina thigatna ba hairakhi madugi matungda social media da cookie singa san asiba ama singlaga chapagi video footage ama san mapugi yengmina bada san adu basanta gi mangkraba sanni haina khangbaga loina na san jingliba miyoi singi manungda sanung manakta leba cookie khul khara gi miyoi yawi haba khangba ngamlai cookie singna maitegi yumda leba air post maya da meter samarom chathoklaga san hatuna pukhraga AR na khangdaba sabaga loina na cookie sing kan khatpa sina PR lengal na action kaya tawribasi cookie sing dadi karisu tawdraga maitai do onsen duna leire haibagi chapchaba khudam oire khulngak pa mata leitraba AR ama CRPF leire haina singna duna leiriba sanung khunja sing amade akoiba khulge khunja sing nauna akiba pokhal lei hiram masida governor na miyeng changduna cookie sing da para tambina ba thabak pakhatpam thoi cookie sing na asiba masa oina pukraba sangi mapu basanta gi loina bi thoksom bilana phongdorakibada cookie singna pukiba san adumak makoigi mangkraba san adumakni me ahumdagi halakidraba matung mahak chaminakhiba macha singdi yumda halaklei macha halaklabasu mapi halaktabadagi thiba cookie singna hatkhre habasi khangle maramaduna hiramasida miyeng changbiyo haiki Turel da tasim kiba miyoi asiba hakchang oina phangkhre haukiba jun kumapa nomajing numita Imphal West ki lamsang subdivision ki manungchan na leiren kabi amasung tera urak khullo na bada seliba hairang khong tabi turel da tasim kiba da ki thiba khangduna leira kiba miyoi ado ngasi phangbo ngangkhre turel da tasim kiba da ki ising iraina sentha kiba da ki thiba khangduna leirak laba matung ngasi asiba hakchang oina phangkhro miyoi ado ki maming takhelamam iboso kowi miyoi asina turel da tasim kiba numit adu da ki NDRF ki kangbuna thiba ki thabak sa tharakibane adubo Arambai tengol ki kanguna makhatana thiba humbagi thabak sa thabada ngasi asi baksang oina haira khong tabi turel maridagi phangle haidi
ꯃꯍꯩꯔꯣꯏꯁꯤꯡꯒ ꯃꯨꯛꯅꯕꯗ ꯁꯦꯅꯥꯄꯇꯤ ꯑꯦꯁꯄꯤꯒꯤ ꯒꯥꯔꯤ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯅ ꯍꯧꯖꯤꯛ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯈꯥꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕ ꯑꯁꯤ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤ ꯑꯃꯗꯤ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯔꯦꯖꯤꯝ ꯃꯈꯥ ꯇꯥꯅ ꯆꯠꯅꯒꯗꯕꯅꯤ ꯍꯥꯏꯕ ꯈꯣꯡꯖꯪꯗ ꯑꯣꯜ ꯅꯥꯒꯥ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯅꯤꯄꯨꯔ ꯑꯟꯁꯝꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯅꯥꯒꯥ ꯁ꯭ꯇꯨꯗꯦꯟꯠꯁ ꯌꯨꯅꯤꯌꯟꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯇꯣꯉꯥꯟꯕ ꯅꯥꯒꯥ ꯂꯨꯞꯁꯤꯡꯅ ꯉꯁꯤ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯉꯥꯛꯀꯤ ꯑꯣꯐꯤꯁꯁꯤꯡ ꯊꯣꯡ ꯂꯣꯟꯁꯤꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯑꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯒ ꯆꯥꯎꯅ ꯃꯨꯛꯅꯕꯒꯤ ꯊꯧꯗꯣꯛꯇ ꯁꯦꯅꯥꯄꯇꯤ ꯑꯦꯁꯄꯤꯒꯤ ꯒꯥꯔꯤ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯟꯁꯝꯅ ꯀꯧꯈꯤꯕ ꯄꯨꯡ 24ꯒꯤ ꯑꯣꯐꯤꯁ ꯄꯦꯀꯦꯇꯤꯡꯒꯤ ꯈꯣꯡꯖꯪ ꯑꯗꯨ ꯁꯧꯒꯠꯂꯗꯨꯅ ꯉꯁꯤ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯁ꯭ꯇꯨꯗꯦꯟꯠꯁ ꯌꯨꯅꯤꯌꯟꯅ ꯃꯁꯤꯒꯤ ꯐꯦꯗꯔꯦꯇꯤꯡ ꯌꯨꯅꯤꯠ ꯑꯃ ꯑꯣꯏꯔꯤꯕ ꯃꯥꯎ ꯁ꯭ꯇꯨꯗꯦꯟꯠꯁ ꯌꯨꯅꯤꯌꯟ ꯃꯔꯥꯝ ꯁ꯭ꯇꯨꯗꯦꯟꯠꯁ ꯌꯨꯅꯤꯌꯟ ꯄꯥꯎꯃꯩ ꯅꯥꯒꯥ ꯁ꯭ꯇꯨꯗꯦꯟꯠꯁ ꯌꯨꯅꯤꯌꯟ ꯍꯪꯒꯥꯜ ꯁ꯭ꯇꯨꯗꯦꯟꯠꯁ ꯌꯨꯅꯤꯌꯟ ꯑꯃꯁꯨꯡ ꯖꯦꯂꯤꯌꯥꯔꯣꯡ ꯁ꯭ꯇꯨꯗꯦꯟꯠꯁ ꯌꯨꯅꯤꯌꯟ ꯁꯦꯅꯥꯄꯇꯤꯒ ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ ꯅꯥꯒꯥꯁꯤꯡꯅ ꯅꯝꯅ ꯇꯥꯔꯤꯕ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯂꯩꯔꯤꯕ ꯁꯔꯀꯥꯔꯒꯤ ꯑꯣꯐꯤꯁꯁꯤꯡ ꯊꯤꯡꯖꯤꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯔꯀꯥꯔꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯐꯪꯁꯟꯁꯤꯡꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯊꯣꯛꯈꯤ ꯅꯥꯒꯥꯒꯤ ꯂꯨꯞꯁꯤꯡ ꯑꯁꯤꯅ ꯆꯠꯊꯈꯤꯕ ꯑꯣꯐꯤꯁ ꯄꯦꯀꯦꯇꯤꯡꯒꯤ ꯈꯣꯡꯖꯪ ꯑꯗꯨꯒꯤ ꯉꯁꯤ ꯅꯤꯅꯤ ꯆꯟꯕ ꯅꯨꯃꯤꯠꯇ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯔꯇꯔꯗ ꯁꯦꯅꯥꯄꯇꯤ ꯑꯦꯁꯄꯤꯒ ꯆꯥꯎꯅ ꯃꯨꯛꯅꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯦꯅꯥꯄꯇꯤ ꯑꯦꯁꯄꯤꯒꯤ ꯒꯥꯔꯤ ꯑꯗꯨ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯑꯦꯛꯁ-ꯁꯤꯑꯦꯝꯅ ꯏꯆꯥꯎꯒꯤ ꯐꯤꯚꯝ ꯌꯦꯡꯁꯤꯟꯈ꯭ꯔꯦ ꯑꯦꯛꯁ-ꯁꯤꯑꯦꯝ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟ ꯁꯤꯡꯅ ꯍꯩꯒꯥꯡ ꯀꯦꯟꯗ꯭ꯔꯗ ꯊꯣꯛꯂꯤꯕ ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯐꯤꯚꯝ ꯉꯁꯤ ꯌꯦꯡꯁꯤꯟꯈ꯭ꯔꯦ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯍꯧꯖꯤꯛ ꯍꯩꯒꯥꯡ ꯀꯦꯟꯗ꯭ꯔꯗ ꯊꯣꯛꯂꯤꯕ ꯏꯆꯥꯎ ꯑꯁꯤꯗ ꯑꯋꯥꯕ ꯇꯥꯔꯕ ꯃꯐꯝꯁꯤꯡ ꯍꯛꯊꯦꯡꯅꯅ ꯆꯠꯇꯨꯅ ꯃꯤꯌꯥꯝꯒ ꯋꯥꯔꯤ ꯁꯥꯅꯈꯤ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ ꯀꯥꯏꯔꯥꯡ ꯆꯤꯡꯌꯥ ꯃꯩꯇꯩ ꯄꯥꯡꯒꯜ ꯈꯨꯜꯗ ꯏꯆꯥꯎ ꯑꯁꯤꯅ ꯑꯋꯥꯕ ꯇꯥꯔꯕ ꯃꯤꯌꯥꯝꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈꯤꯕꯒ ꯂꯣꯏꯅꯅ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯄꯤꯈꯤ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯏꯆꯥꯎꯒꯤ ꯐꯤꯚꯝ ꯂꯨꯅ ꯂꯩꯔꯤ ꯃꯔꯥꯝ ꯄꯦꯔꯦꯜ ꯂꯝꯕꯤꯒꯤ ꯁꯔꯨꯛꯇ ꯃꯤꯇꯔ 100 ꯏꯁꯤꯡꯅ ꯆꯦꯟꯊꯈ꯭ꯔꯦ ꯍꯥꯏꯔꯤ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯐꯥꯎꯗꯨꯅ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜꯁꯤꯡꯒꯤ ꯏꯁꯤꯡ ꯏꯃꯥꯏ ꯍꯥꯟꯅꯗꯒꯤ ꯉꯁꯤꯅ ꯍꯦꯟꯅ ꯋꯥꯡꯈꯠꯍꯜꯂꯦ ꯏꯁꯤꯡ ꯏꯆꯥꯎꯅ ꯁꯣꯛꯍꯜꯂꯕ ꯃꯐꯝꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯇꯦꯡꯕꯥꯡꯕꯒꯤ ꯊꯕꯛ ꯁꯦꯅꯥꯄꯇꯤ ꯗꯤꯁꯤꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯍꯧꯖꯤꯛ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ ꯏꯆꯥꯎꯅ ꯁꯣꯛꯍꯜꯂꯕ מꯐꯝꯗ ꯂꯩꯕ ꯃꯤꯑꯣꯏ 313 ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯊꯥꯡꯗꯣꯛꯈ꯭ꯔꯦ ꯃꯤꯑꯣꯏ 34ꯅ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯀꯥꯎꯟꯁꯤꯜ ꯑꯣꯐꯤꯁ ꯃꯌꯥꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯊꯝꯈ꯭ꯔꯦ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯏꯆꯥꯎꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯌꯥꯝꯅ ꯃꯩ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ ꯃꯈꯥ ꯇꯥꯅ ꯃꯩꯒꯤ ꯊꯕꯛ ꯇꯧꯔꯤꯕꯁꯤꯡꯅ ꯃꯩ ꯐꯪꯍꯟꯅꯕ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕꯒꯤ ꯊꯕꯛ ꯀꯟꯅ ꯆꯠꯊꯔꯤ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝꯗ ꯆꯤꯡ ꯅꯤꯡꯈꯥꯏꯕꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯂꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 118A ꯃꯔꯥꯝ ꯄꯦꯔꯦꯜ ꯂꯝꯕꯤꯒꯤ ꯃꯤꯇꯔ 100 ꯍꯧꯈꯤꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯏꯁꯤꯡꯅ ꯆꯦꯟꯊꯈ꯭ꯔꯦ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯊꯕꯛ ꯌꯥꯝꯅ ꯀꯟꯅ ꯆꯠꯊꯔꯤ ꯌꯥꯝꯗ꯭ꯔꯕꯗ ꯅꯨꯃꯤꯠ 5ꯅꯤꯃꯨꯛ ꯆꯪꯈꯤꯒꯅꯤ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯊꯕꯛ ꯑꯁꯤꯗ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯐꯥꯌꯔ ꯁꯥꯔꯚꯤꯁ ꯏꯟꯗꯤꯌꯟ ꯔꯦꯗ ꯀ꯭ꯔꯣꯁ ꯁꯣꯁꯥꯏꯇꯤꯒꯤ ꯀꯥꯡꯕꯨꯅꯁꯨ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯑꯁꯤꯕꯨ ꯁꯦꯅꯥꯄꯇꯤ ꯗꯤꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ ꯏꯆꯥꯎꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕꯁꯤꯡꯒꯤꯗꯃꯛ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ ꯍꯧꯈꯤꯕ ꯃꯦ 30ꯗꯒꯤ ꯂꯦꯞꯄ ꯂꯩꯇꯅ ꯅꯣꯡ ꯆꯨꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯇꯨꯅ ꯈꯥꯔꯥꯏ ꯈꯪꯗꯅ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯂꯨꯆꯤꯡ ꯄꯨꯔꯦꯜ ꯀꯣꯔꯧꯉꯥꯟꯕ ꯈꯨꯃꯟꯒꯤ ꯂꯨꯆꯤꯡ ꯃꯈꯥꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯊꯧꯃꯤꯁꯤꯡꯅ ꯂꯧꯔꯛꯂꯤꯕ ꯊꯧꯗꯥꯡꯕꯨ ꯎꯔꯤꯄꯣꯛ ꯑꯄꯨꯟꯕ ꯂꯨꯞ ꯑꯃꯗꯤ ꯎꯔꯤꯄꯣꯛ ꯅꯨꯄꯤ ꯑꯄꯨꯟꯕ ꯂꯨꯞꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ ꯍꯥꯏꯅ ꯎꯔꯤꯄꯣꯛ ꯑꯄꯨꯟꯕ ꯂꯨꯞ UALꯒꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯄ꯭ꯔꯦꯁꯇ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯗꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯊꯧꯃꯤꯁꯤꯡꯅ ꯅꯤꯡꯍꯟꯅꯕ ꯂꯩꯇꯅ ꯖꯥꯠ ꯕꯤꯖꯥꯠ ꯊꯤꯗꯅ ꯃꯃꯜ ꯌꯥꯝꯂꯕ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯀꯌꯥ ꯀꯟꯈꯤꯕ ꯑꯃꯗꯤ ꯃꯔꯣꯜ ꯊꯣꯛꯇ꯭ꯔꯕ ꯁꯥ ꯁꯟ ꯀꯌꯥ ꯀꯟꯕꯒꯤ ꯊꯕꯛꯇ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯈꯤꯕ ꯇꯦꯡꯒꯣꯜꯂꯣꯏ ꯄꯨꯝꯅꯃꯛꯄꯨ ꯎꯔꯤꯄꯣꯛ ꯑꯄꯨꯟꯕ ꯂꯨꯞ ꯑꯃꯗꯤ ꯎꯔꯤꯄꯣꯛ ꯅꯨꯄꯤ ꯑꯄꯨꯟꯕ ꯂꯨꯞꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯂꯛꯂꯤ ꯂꯣꯏꯅꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯇꯧꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯐꯕ ꯑꯣꯏꯅꯕꯁꯨ ꯇꯥꯏꯕꯪ ꯃꯄꯨꯒꯤ ꯃꯐꯝꯗ ꯊꯧꯅꯤꯖꯔꯤ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯍꯟꯗꯛ ꯏꯁꯤꯡ ꯏꯆꯥꯎꯅ ꯑꯋꯥꯕ ꯇꯥꯔꯕ ꯃꯤꯌꯥꯝꯒꯤꯗꯃꯛ ꯑꯉꯝꯕ ꯃꯇꯦꯡꯅꯆꯤꯡꯕ ꯄꯥꯡꯕꯤꯔꯤꯕ CSOꯁꯤꯡ ꯔꯦꯁꯀ꯭ꯌꯨ ꯑꯣꯄꯔꯦꯁꯟꯗ ꯁꯔꯨꯛ ꯌꯥꯔꯤꯕ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯂꯣꯀꯦꯜ ꯀ꯭ꯂꯕ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯁ꯭ꯇꯥꯐꯁꯤꯡꯕꯨꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ ꯅꯣꯡ ꯂꯦꯞꯈꯤꯕꯗꯒꯤ ꯇꯨꯔꯦꯜꯒꯤ ꯏꯃꯥꯏ ꯍꯟꯊꯔꯛꯂꯕꯁꯨ ꯏꯆꯥꯎꯅ ꯃꯤꯑꯣꯏ 83,936 ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯦ ꯑꯃ ꯆꯦꯟꯊꯈꯤꯕꯗꯨ ꯁꯤꯅ ꯐꯪꯈ꯭ꯔꯦ ꯍꯧꯈꯤꯕ ꯅꯣꯡꯃ ꯅꯤꯅꯤ ꯑꯁꯤ ꯅꯣꯡ ꯇꯥꯕꯒꯤ ꯆꯥꯡ ꯍꯟꯊꯈ꯭ꯔꯕꯁꯨ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯏꯆꯥꯎꯅ ꯃꯤꯑꯣꯏ 53,913 ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ ꯏꯆꯥꯎ ꯑꯁꯤꯅ ꯌꯨꯝ 10,938 ꯑꯃ ꯑꯇꯥ ꯊꯣꯛꯂꯦ ꯏꯆꯥꯎꯅ ꯑꯋꯥꯕ ꯅꯪꯂꯕ ꯀꯌꯥ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞ 58ꯇ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤ ꯃꯤꯑꯣꯏ ꯑꯃꯅ ꯏꯆꯥꯎꯗ ꯆꯦꯟꯊꯈꯤꯕꯗꯒꯤ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯛꯈꯤꯕꯗꯨ ꯁꯤꯅ ꯐꯪꯕ ꯉꯝꯈ꯭ꯔꯦ ꯏꯆꯥꯎ ꯃꯥꯌꯣꯛꯅꯔꯤꯕꯁꯤꯡ ꯑꯁꯤ ꯑꯌꯥꯝꯕꯅ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯦꯔꯤꯌꯥꯗꯅꯤ ꯍꯥꯏꯔꯤ